Yeah, live on tawzare. Ozagi ahambada kano ozagi warol kara ming laifam tabiriba kogi kano singda kogi viewers singda ozagi ming laifam amadi ozagi biodata kitang demo. Maktada Punamu Ikai Amadi Nukcheri. Puyam achou Khumancha Aigili Pamna Sikong Bazar Hoji the new modern English School Taban Mujinda Vice Principal in the Jerry Aigi Larik Ingi Tadin November 28, 2021 the Punja Kre a Hoji Anthology like Chinda Yao Kre Loina Tongan Ba Manipurgi Hoji epoch using the Kabarnaching Haptuna Saitigilam does essentially. Ozagi ahanba atay atopa Seireng sing Ozagi Seireng lirik sing phongbi gi balai labra kamana Seireng lirik sing dikram karamba Seireng sing dikut tabdabra Huji Pugi day saying like if Fongri Fongnabagi same Sabadi Ibagi Lore Aduga I anthology book ta the Yamna Hakre Akogi Ibagi Ipaki Adregi Kogi and Mapalangi publication Kada in his poem sing Amadi Manipuri Seireng sing Kayama Hakre Elis Lyric Manga Muktadi Ekoi anthology booksing the Hakre. Adode huzik ngasigi oina ozana Seireng sing Khudol amanidang ozagi Seireng laibiragadi Seireng amanidang ikuna Seireng gi oibak ngasigi di Seireng gi oina laijabani ado Seireng amanidang ozana Khudol Tambiram Yamanungaijay ay miyang mafamda ay Seireng tijage lan kiba soy kiba yarabasu ngapigani aygi ahamba Seireng Manipur humbang naraba wakanna kanna sali Impan Mayon Masjid Road Thangan Bazar Khwarban Kaithen Pongna Bazar Dharmasala Khut Thekuna Maitegi Pognapamni Hai Pari Purina Yengthogubada Khut Thekuna Parubada Maitai Pangan Singmi gi Seru Khut Thekum Leiramde Parubada Tata Maningda Naptuna Lakpa Airplane Tongduna Mariba Alle Hadi Aswapadi Yom Lamba Kwamana Yonaba Maitegi Dukanda Saidang Lamba Kaya Oiding Asidi Impan Sari Mapu Humang Tana Masapum Chot Hingnabagi Lampam the Maitei Pangan Jingmi Koirang Langli Koshian Chili Kwa Managi Maman Zara Kaini Talaki Maman Wangi Makai Singmi Tamidi Mangam Salani Tana Konung Sarani Maitei Pari Mamo Maming Tangare Kwa Zarda Kaini Surup Talak Manam Lakle Manam the Sali Makai Singmi Tami Maitire Tata the Lakusingi Zoi Piran Tengtari Imamani Puna Atingba Hingda Ahamba Agi Seireng Anishu Amtagla took care of Hebra. Yaga Masidi Kanoze Kogi can Yaubiriba the guest in say Masing Yam de Ainasu Layara Wagi Matamkra Life Sitaba Lepser Layara Wuna Yadana Ado Ozagi Masidi Ozaga Tenazadana Akana Wunabagi Kanoina Tazare to Ozagi Apamba Seireng sing Hector Khudol Tambiyu City Sukaide. Oh Yam Nungaijay Subai Seireng Maning Mamang Hodrong Ho Masi Sangai Masi Huelan Pau Ichen Express Sanalibak Yaukraba Dugumba Seirengi Lawira Segi Seireng Maning Mamang Hodrong Ho Sexually Yamna Ahoba Makul Amata Suudi Sexually Yamna Ahoba Makul Amata Suudi Doctor Padana Hodrong Ho Leibaki Yanglen Saruni Kuru Ketrigi Lanjauni Langam Piran Tetnaba Makul Ahoba Tinari Section Lava Makundo Maning Mamang Hodrong Horami Huran Bagi Huran Bangata Apik Padi Achawa Pauba Huran Bagi Huran Bangata Apik Padi Achawa Pauba
lambi thinei ahoba makul phangnaba phangbasu yawi phangdabasu yawi ahoba kharadi leire phongna lon ui I pauchidi phajai thabak thoramdi mangam sande tawgadabdi mali tawdabgi wani magul leiba mahi chaningi ahing nungthin wajarba kaya aremba oheli hodrong khoba makulduna ahum subai gi sereng sutharo angawunong ningkhairo chingmai mahausaga khusengu yenare mahausaga khusengu yenare khusem na mahausa manghalli mahausa parketina dandi pirare sutharo angawunong mamsillakle makai mari mamsillakle sangdai nipan sutharo angawunong amot mana thale Kangleipak samthokro amot pasing amot mana thale Kangleipak samthokro amot pasing namthirba kunai amot pasing paisindra leiriba amapa mapai lairba ina khunbagi khal amot mana thalaba namthirba kunai sutharo angawunong he khusem nangi sakti umang kokthulaba ha nokiba senjau mapai tan kiba miwebigi punsi thangu takalong kiba irere mahausa laire mina dandi matam natana ising isau singmai kaya ninthare khangsa sa khanging ing sutharo angawunong samthokra kunai amotpa selaro aruba isen iyaida selaro anaiba isen mataida sutharo angawa nong makha taba sereng amatanga romantic oina thija yai kaisu kaide oza TV aigi sereng maming nuksi haitabi mit thaklaba machugi martha nangi seliba machuna aibu amukka hena mit than ki nangi momon minokta aigi awaba kaujaki nangi wangang aibu sumat ki nangi isaina aibu ngohon ki nangna sawbada aina wajaki nangna tuminna leibada mipaijaki kawba yadraba warina aibu wahan ki mikap thoklaroi manglana punsibu tattana wahan ki pantung tinadraba lambina lapna tamna satki nangi saktambu thamoida kana khangandana lotna thamjaki ware ko hajararoi nangbu nuksibada amna gaijare yai kaisu kaide kanone ozaki English poetry gundadi English ko tabi to side kamato maitelon khaktan maitelon language se maitelon medium se English kumbagi di ozagi ko tabi bra 124 poems ai igre ai anthology book se eno tawi lay phong yaugre koina ozadagi kaigumba English poetry da azaba leragadi ozana English ki poetry sing khudol tambiningba leragadi English ki so amani dang ajaningba haitare ozadagi o ai lai se ngatang ai laiba khaje ai lai yai ozagi kano ngatang kanda virasu yai English ki point amani dang ada anak pada da leragadi amani dang TV yo pesu kai o ai lai se ai video o Seireng amata biga thirabi ge TV pesu kai oi yai aigi Seireng maming kholau masi loiba ai English Seireng ani ahum ai pajage yai ai Seireng maming kholau mai pakpana kana mai thibana kana lamphomni lan thingnariba lanmi piba phomnate ningthogi singasan masina nangna nokpani hayina nangna kappani ngasina nangna kap nokpani hayina nangna kappani mai thiba mai pakpa taibang khongchani nangi hona zamangi mahini phangliba kaba nairabadi kumbasu tai masida karigi warguni he miyoiba lauri kholau amadi tahanbiyu miyamgi mihunni fare khanna thagatpa
mikap mirak kon tahan biganu ohelu mara tappa Kangleipak thajaba manghan biganu miyamgi nangna tawramba afaba thabakna sona hogani Kangleipak sida nangi natik nagun yengnaba kaya laktuna su ngamloi maithiba Manipuri aroiba amtanga sayetnaba aisu sumi nangsu sumi aisu leibak seba aina hingnaba nangna sakhotnaba mare yenai saunai asauguna sakti uthorei kari oibunodi khangjade asumba tawu mali masana li ngang bahai ain khangi sakti lei yaukte yawi hiram khudingda manungdadi hodrong ho isai sai aho makhol maram saba sadaba ahal lamandi tumbaga khangprek khangi tharoi thongi thau ngobi laikai tholongani tarangani pangtura tawi pangyada yai asumna Manipuri Seireng ai khara thijare ozaji ngasigi YouTube channel da ai oda mungal di ai na kidigi agat sab phundok seri yam nungai jay oza ado ozagi atopa English sayang le so ai ngatang live se thajagi ni ado ozana Khudol Tambiyu oza ka thinaja duna hoy yai aigi space ta hawkiba adalagi aigi liking like ahum mari aigi lay ado ai hojik ai ka haje sangae oh yai like sida mayam lay ado liking dagi like ahum mari aigi oh maming do haipeta spot ogiro so the under the sky maming am ta haibiro oh yes maming ga tajare amani da la topiro zay chege ai liking aina asi preparation tawdaba sigina ikoina Auxiliary of Words, Eligier of Words, Volume 4 da aigi yaujaba Seireng like ni. Adadagi Siri hin pa English poem. Sidai da yauriba Seireng ai amat ga hin publication gi like se aina. Sidai thengnagiba ai mosalana Seireng amaka yawi sigi lai sidai da writer yame kainogi wall gi oina yawuni sagi lai sidai ai page number 339 da yawi mosalana ai Seireng yawi ai pathokchage ai masigi atopa laiking ai loina ba aina masigi English ki di ready ta hogdaba adobo ai sidai dagi ai Seireng akogi misna na akogi Assam dagi mayamna international gi sina sida yawi ai Seireng May Love Hill War and International Anthology of Poetry sida ai Seireng yaujai ado sigi sidagi Seireng ama daga ai nasigi live se lepsage hoy yai amani dang la thokpiro oh yinjage aina hana English ki deina same saudaba ai paper do di leiba PDF file ado masimaga ai angzagi namida pung pan kudingi hariba thoram sida oza singna saruk ya biduna live siba mapung pan bi ana discovery Kangleipak ke maike dagi nolok sari aina jo haijari discovery Kangleipak ta ai maru mapang sing ai bai bi sing saruk ya biyo ati gum da basini la sibu ai yokat piyo na su ai maru mapang sing da thamjari thank you sir ai Seireng ama nidang pathokchena bai my contents aina hana preparation de Manipur ngata khaluba yani thokchege ama budi khange adu amadu thikel laga deina tamba
motion ngasi ama khak taw jargai thi baje problem dare oh yai yai laji si motion ko ai sereng ji motion de ko hoi khangbira magani hoi on the way I saw a stone no speak still silent and motionless but life moved slowly and slowly never believed to reach the destination much better mud stone than motion never ends the life of stone but nature of living ends life. Oh, sharp people, oh, sharp God. Always go along the way of straight path. Make you happy and peace. Bending ways, may you crying. No happiness, no peace. Oh, fly away all jealousy. If you want happy, no bitter poor man. They are the hands of credence. Oh, poor, oh, poor, oh, poor. You are only in it honesty. Behind the coat and tie, the world met crime after crime. Steering the world is so enough. Upset the world with war and capitalism, rise of socialism. Oh God, grant strength to overcome. thank you Asum hoi akwai nungjidi yengjedabani matam laiba hoi khibita nungjidi koi shiba nararoiba adubo hoi akwai miyoiba nongu natraga nongudi siragadaba ado aikoina asumba lambida चप्प तारगदी अखोई पुंसीदा शांति नुंगाइबा हाइबदु फंगनी करिगुंबा अखोइना आराम लंबी अमदा खोंग थंगजम तारगदी मदु अखोइदा अवा नुंगाइतबा अमदी शांति हाइबदु कइदुंगैदे ला तारोय अदुना अखोइगी येंग अखोइगी मिहौबा हाइबसे पुनमकपु थाक्तोक फिगरो अखोइबु नुंगाइबा हिंगबा पामलगदी मियोइबना मिहौबा जेलसीदिगी थोलकपनी लाइरबा कनाबसु अखोइन हंथना यंबिगनु लाइरबसिंग असि इना खुंबसिंगिदी नाउसुमनी लाइरबसिंगना तौरिबा थबकसिंगदो तौबिरक्तरगदी इना खुंबा खुंगुप काप थाबसिंगना ऑफिसरगी खुंगुप काप थाबिरक्तरबा कोट नुंग कैदोबा टेलरना कोट लिट तुद्रदि लिप फंगोइदुइनेबा अदुना mani सिंगि chumi सिंगु O poor, you are only in need of honesty. Aduba aikoina muk thasei fajaraba kot chutai toroba aikoina pukchen sengongane na chapchana khanjaruba haira makoising hoi aduna crime amagi mathangda crime amaje makoina tawi malem pithibi je makoina okhaidana adugumba lan gi horuphamje pukchen sengdaba chutai toba mapan thongi phije leitingdo madubu madu singduna hena malemse kainabagi akhang ai chapa mayam singje tasingna di khangdaba pukchen chengdaba sing aduna akhui malemse manghanbani aduna nasigi samajta senjau paiba singi niti se muthatkhraga miyamgi oiba sab manaba samaj wal ama lingkhalaga aikhoida ishor nangonda aduguma thongnada akhoida pibiyu haiba aigi serengni yamna nungaijagre oza ado aroibo ina ozagi ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯇꯧꯍꯟꯅꯤꯡꯕ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯅꯤꯡꯂꯒꯗꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯕꯤꯅꯤꯡꯂꯒꯗꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯗꯤꯁꯀꯣꯕꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯨꯛꯀꯁꯨ ꯗꯤꯁꯀꯣꯕꯔꯤ ꯀꯪꯂꯩꯄꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯑꯏꯕꯁꯤꯡꯅ ꯏꯔꯤꯕꯁꯤ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯟꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯒꯗꯧꯔꯤꯕ ꯃꯃꯤꯁꯤꯡ ꯑꯁꯤ ꯐ꯭रीꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯑꯏꯕꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯍꯦꯟꯅ ꯄꯥꯝꯃꯤ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤ ꯐꯤꯗꯥ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ
पामजबा अꯩना पामजबा हाइबा तारगदी एजुकेशन सिस्टम असिदा माय ओछनबदा अखोई लोन अखोई इयेक इरोन से मांगदनबगी दमकता मणिपुर सरकारना अचौबा थौदांग लहोनिंगी इसागी लोन इसागी इयेक चौकत्रबदी अखोई खुनाई अखोई इरमद मणिपुर असि नोंग नोंगमगी इरोन लुखिगदबा अमा ओइसिलकली हौजिक क्लास 10 दा अखोई कंपलसरी सेंट्रल गवर्नमेंट की पॉलिसी होइना हिंदी तंबगी ऑर्डर अमा थोपा अदुगा मणिपुर की मियाम सिंगदी अमदी ꯍꯣꯏ छात्र ऑर्गेनाइजेशन हिंदी हाइबसी तमनगा तमगनी तमिद्रगा तोकने हाइबगी अदुम वाखलो लेबा अदुन अखोगी इयेक अखोगी फुरुप अखोगी इजाति असि कन्नबगी दमता अखोगी इमालोल असि चौखल हनबा ताई अमदी ngasi manipura aduki matik angang singda hobudigi howna akhoi irol ek ase mami samlokpogumba ama tori maramdi mama mapa singna masa singdi english ngagadi hen harau jaba aduga akhoi maitegi thainingidigi leraklaba sannabi akhoina iteimada iteima kawgadabaduna babi kawshalakpa adugumba anti dedi na sakhiba मसीनदी मखोइगी मखोइनदी याम स्टैंडर्ड वांगे खंजबा अदुगा अखोइगी इमालोंददी नोमो नोमोगी मराई चाइथरकनबगी मसाक अमो ओरकली असिगुंबा मपालंगी मिंगौ मपालंगी मिंगथोल लाकपा असिना अखोइगी ngasiगी अखोइगी फुरुबु जातिदा याम चावना सोहनबगी ममी एम ताई हैबसी आई मियामदा मेसेज पिजे निंगी मरम अदुना अखोइगी इमालोन मैतिलोल असिबु साखोनबा सरुग याबियु नुंसिबियु अईबा अईबी सिंबु पुनिंग थोगतपियु फजबा कमेंट पीबीदुना मसी अखोगी ओजा नोंगालई ना तौजरिबा थबा असि फजबा फजदबा हेना पुनिंग थोगतपिदुना मसी मणिपुर की समाजता नोंगालईना करिगुंबा खर पी हैबसे अखोई खंगमिनसी अमदी सरकार की मियंगसु तौबा याबा नोंगालई अवात अपासिंग इक्विपमेंट सिंग स्टूडियो की ओरो अमा मागिसु तोंगाबा मलिंखलगा थवान मैतेइदा थोइदोक हेंदोना इम्फाल चत्रगसु अखोइना थवान बाजार जिदा थवान अखोई स्टूडियो में लेजेबगी चाउथोक्सबा अमा सरकारना एड तोहनिंगी अमदी लमदम सिगी मियामसु अदुगुंबा नोंगालईबु सपोर्ट तौबियु नुक्सिबियु हाइबो वफम असिसु अमुकाना अरोइबो थमजरी थैंक यू सर अदो होय याम नुंगाजरे ओसागा थेंगनादुना ngasiगी लाइफ असिबु मपुंग फानबिपा अमदी मणिपुर की मियामदा यामना अखोगी ओजागी माइकैदगी थंबिनिंगबा वाफमसिंग यामना मेसेज पीबीबा याम नुंगाइजै असिगिदमक्तोंदी लाइफ असि तांगसिदा ओजागा थेंगनाजदुना तौजरिबा खुदिमा असे लोइसिनजरके इंगेलगी अतिया इंगेलगी अनिल आई यावजै अईगी डिस्कवरी कंगleipakna record तौजगिबा यामना नुंगाइबा लाइकनी अईसु पाजरे मसिगी कनो लाइगसी मयामसु अमोमतंग कॉपी अमतंग लैबिरगा इंगेलगी थानिल हारिबा लाइगसी ओजा पुयाम achou Khumancha gi larik asi amuktang miyamna pabiraga larik asigi manung nungda yauriba thim asi mahau tangbiyu haina discovery Kangleipak ki maikaidagi amukana miyam mangda paujenjari thank you sir asigi damakta di ojabu amukana kurumjari aina so ojabu su kurumjari right